Wari Safuna tabinabagidmk taramna ookchari loinana lobirasi Amit Kumar Huidromba gi the bus stand Wari asigi Nepal subatangka Syam imungda mathanta choirol parol panglonda londun leirami maduda akhang ahi kauba yadra haiduna loyana hangabasu madu hek pallubada yamna sauri aduna kaudabani harki adubo aruba phibam yoksilakhrabadi henu khudong thirani haiduna maibu kaurure maibu aduna yengbu matamdadi amuba lai oknare hairaki matam aduda tauba yaba thabak singdi tawre adubo imungda ningthijana adumak lehenbana pharani hairakpadagi ningthijana thamle loyadadi phibam asi tanja chaba oigadoribara natragana dasa taba haibadu oigadoribara haifam khangdre mahakna sathok sasin amadi yum aduda changduna yengnglibasi mapa asini yumda lengdana leirabadi khara kongani khali adubo hek pokpiba mapa asina nadunu yumda leiba haibasi nungaiba thabakti nate adum oinamak loya tanja asi manganba yade hainadi khali madumakna kamdowna mahaki changyeng housige khalakpa mikupta achikpa matam mina pothanariba numit chap yungba aduwaida changduna yengge haibasi chap chana khali hौजिक्ति लोया अकीबग थोइने फाउखिद्रे नुमिदांग ओइरमलबदी खरसु निंजिंग मांजिंग तोरंब याई वाखल मयाम सिंग असि खलिङैदा थाजगी मेसेज अमा फथरए मसिसु कॉलेज ला ओइदोइरा लोया मेसेज अदु येंगबदमक येंगी अदुबो हनबदी हनदे अमुकसु थाजा मेसेज अमग अमुक थाजिलए नंगना कॉलेज खरा खरा कारक अमदुसु कारक तबसे आई लेफम जाफम दिखंगदे अदुबो नंगना खंजरिबा तौगे खलिबा थबक्तुदा माई ओनसिंदुना तौरबदी आइगिदि करिमता काइदे अदुबो मदुना मरम ओरगा इबानिगी मरिदा अयतपा लाकदबो ओरबदी आई खांगबा ngamloi matang asidadi loya message halage khalei mahakisu thamoi panbanina migi thamoi busu wahandun thamba pamte loyana ai handak marak college kaya lakpa ngamdo mande loya masana thakiba message adu halakadra haina haifetsu phone adu yengduna ngaijari adubo mahakna tasengnamak hek pamba thoklabadi phangde haibagi matagum thaja message halaktre haifeti mahaksu nungairamde adubo kasu thoina khanjilludana tuminna tokle asumna sum khalakpana ayukki chak toknaduna mayam pothanabu matam oire sagalakpa matam oibanina mipum khudingmak magi imungda macha masu kaya aduga pothanari adubo loyadi ngasaidagi asiguma tanja asi ngairibana maram oiraga awaba amadi oire taibang mioibasingna pothanaba matam adubo tenkang lilna chingba amadi saroi ngaroi kayagi itin lakpa matamni numitna lep chap yungna thokpa matamsi narak mongsongdana leiramba tin kayasu achikpa ahangba mafam thokluktuna leiba matam asida loyadi madugi akiba kaya adu na chungba tawdana yumdagi tuminna thoklakli adubo thongjin aduda khuruna haipet khetpada purit khawda yawriba so adu kyaw launa khingakpa adudadi imungda leiriba atai kaya adu mamit mana singai matam aduda mapa adu phamungdagi choiroloi kari oi lolakpa adu taringai tanjada mama aduna kaurai amutombina kadai de chatoino nangna mo numit chap yung khalakan sida loyana ima yumda leibasi amna sai asoi faudang ayingba mafam thirugi tawuni amutombina kayam saragene aikhoi imungsibo ha nangna marol amane sagra kan sida linkang thengnadana ne soirani he mamana asumna hairbasu loya yum adudagi thoklakte thongal hek lang thorak padadi kana sulambi aduda chati tanja chare khale mahakna yum aduda changba adu uhaurabadi soidan miwa tagani khale adubo mirak narak yengduna yum adugi thongal fawbadi yausilakle thongal adu hek yobuga nak yata koyeng yengi adubo kana su udre kanamtana udre khanglabada mahak thongal aduda phatchanghawi adubo hek changba mikupta masa adu hanadawna amukta phawdriba mawngda kithik kirum tawba phawri matam aduda masa matomta mamai mamit masa pumbana thajei ahanbada sumang aduda leptuna yum aduda mamit kuptana yengli yum aduna
mangonda karigumba aronba khara leire haibagi matausu utli ngaihak yenglamlaba matungda mangol aduda tapna kakhalai mangonda hek kakhalakpaga karigumba ma imungda chang naina yeibagi makol tarai karino haina thong aduda mana adu thangjinu tai maduda khangle madudi phaklang garina yeibagi makolni haibase khutta pairiba so adu mathang yengi aduga madugi marak aduda so ama chanaba yauramle madu tawraga thong adu tapna hangi thong adu hek hangdokpaga mihingi manam ama phat pai thorai maduda hainadrduna manaton adu haiphet meli adubo yamna kanba makti nattabanina amuk thadokle imung adu pangkui kuina thadokpa makti natribanina uphul amadi mirangdi thoina kasilamde akoiba aduda koyeng yengi maduda leiramliba potchai khudingmak ihing hingbadongna tawi yum thadoktuna chatna dore haiduna loisilamba amatta hek yaude table sofa phamungi kangkhal phaju pumnamak mi leirambadongna tawi aduga sakhumdasu kolik phawwa makhada leirami matang asida hiena ngaklibasi leibak adudi toina wai taidaba jaga yaurami maru oina phamung makhasing adu karigumba yotna tawkhairaga phumjinba natraga toina wai taidabagi ichai chaiba oigadoribara khangdaba amadi lei maduda kuina di yengsiludre upu khara leiriba aduda amuk yengi manungda potchaisu adum yauri upu so adusu amuk mafam aduda koithi thire aduga hangdoktuna yengi manungduda paisa khara yauba money bag su leirami matang asida loya pungak ngakre paisa adusu phana yami madugi maraktudana anjali gi photo amsu yaurami matam asida loyana chap chana khange madudi imung asigi nupi asi anjali bu hek pokpa mamani haibase adubo hena wari badi asuk yamba sana lupa sing asi hundok domduna matau karamna makhoina yum asidagi chatki kadoriba aduga kamdona amo yumgi so asina mapana su pairamliba wakhal sing asi khlingai mapanda mi khara lakpa manbadagi parprap chen thoktuna thongjil marumdagi yengi thongal adu tamna laikai leibung phamba khara changakpadu ure imung asida changa adi soidana pharak tarani haiduna manungdagi thong adu lonsili aduga tuminna marum amadu changduna loli mapanda makhoi masen wari sanabadu asum tai nupa aman hai chikna nungai do yum asi thadoktuna hek chale kaya pangi bi yumbuno maduda nupa amana amuk hari chatningdana chatpo oiramoida mi khudong chadabagi chatkibo oiramni amuk lakhido oiramni kaino amana amuk hai aidi atai di khangde yamna chingnaba wari amadi leibo matang adudati loya sumana adu hiena thangjinduna wari adu tai sita leiramba idom chado aikhoi mamanglonggi tadan syamga mari leinaba maline nangdi kamdona adumaine hekta hainuko mi atai taraga nang phubi jani he asengmani wani aina harise thajadaba dawno thaina tadan syam siga idom cha siga koinarame haine ha asengbairane asengbane me aina hai mayamse aidi khara chingnei kamaina muk chingnei no nangna as amuk tadhana aduna thongal asise phawraga yu ngauraga halaku matamda idom chaduna thongnau dagi lona adum yengbado ai amurak anirakti thengnare is mi mapa chana rubo oiramni nangna adda bhap phajilaga natti minoibo aduga muk tadhanchu yamna ningamdaba mongda idom chadudi yengameme as yamna phajadaba mongni da bai laikai mauna sing lamdam nanaba thabakni da hoine adubudi adu moisu kharadi henman ba haiduni da masa singsu loina pakhang leisabi pharabani nupi phawa thiba yarabani nati masu phawu ubu yarabane ba makhoigi wari sing aduda taba ngamlaktraduna loya mafam khajik lengbada kon ama mathaktagi ontharakuna tai matam aduda mapanda leiriba moi mari mangadu tumin leikre adubo loyadi pakhatpana yadre imung sida makhoi amu changlaknabadi soidana sinaba yaurani khanbada mamai adu humangna punglup luple ngaihak tumina leiraba matungda mapanda leiriba amana hari hais ibo aikhoina mafam sida khara chi isida matam lensin lai sidi tamnarba khangdeda angangaina haibadasu tamna he hainabadu chalhobuna pharani asi haiduna makhoi mari manga adu prap thokre
loyadi kitang sapare adubo mapagi asengba wari adu taruba matamdadi thamoi adu puba ngamdre matam kuina mahaki mapana asumna aronba thabak tawrumgani thajarudi adubo mahakna asum jingnadun lakba matungda ngasi tariba pau asidadi asengba adu khangle asumna ningamda mai onthoroktuna upu adugi sakel mingselda fat hek yenglui mingsel aduda mahaki hek matungda sakpham kairba anjalina leptuna yengamba ubada fat hek chongi aduga onthokhtuna yengbadadi kari su leiramdre wakhalna oirabra natraga tasengna tamnariba kaidura khali adubo wakhaldi adumak lamangnari karigumba idomsa asiga mapaduga mari leinaramba tarbadi anjalina mahaki kana anjalina mahaki machanupi natraga machi oiramba taradi karigi anjaligi sakpamda mahakpu uruga nungsibagi mami tariba machin mopa oirabadi karigumba marisi hekta oirakadra mawon khali adubo kanana su khangba nate anjali wari pumba loina khangduna loyabu mahaki mabungni haibase loya yum adu amuk mirak narak yengduna so lonsinduna thamlamle adugi matung mahak wakhal amada ungduna mayum tamna lakle mahakna yum tamna lakpada lambigi chidaida anjaligi thawai asina waruna yenghawri mayum hek yobakanda yum yaika aduda machan nupi adu punna sofa da phaminaduna leiramliba mong aduda kaidore haiduna loya makhoigi manak aduda changsili maduda mama aduna kumlai ibungo nasalase hausik na hek uitharubada mamita kai kainu yam uyena tawramisini loya nai kai urinu isan laisnana tamo khangde handak marakse aigi mangda aki akhang yamna thengnai maru oina nupi amana aingonda toina kihali machal lupi aduna tamliba wa adusu loyadi anjaligi bhabtuda amuk samjalai aduga mathanta wakhal mawon bangkhanta khali ngai hak leirga loya wa makha targi loyana ima babadi potharibra amu tombina hibawani tumlamnani ado ima baba se yamna ngausinarbro amu tombina ngausinadeda haujiktabu yu adum thaktunu leibe wani hanadi sumaina tawram ponteda loyana aduga kamaina yu adum thalakrino amu tombina hai khangde dai madi bungo gari hek yonthokibadagi napase ingau ngaurabani loya mamagi wari adu munna tai mapana kamdongna gari thoramba gari aduna kamdongna yonkiba aduga yuda kamdongna thalakkiba amadi mama asina langphai chaliba mapuroiba asibu jingnaba haurakkiba haibadugi wari pumba tare matam asida loya wari pumnama mathang samjillaktuna haukiba wari kayagi ayamba sarukti khangle aduba hausikti khangdribasi matau karamna mapa asina imung adugi miyoi pulapka mari leinarino amadi mangkhribano haibasini asi khalinga mikupta maninglomda thong hangdokpagi makhol tarai maduda mahak phuk haugatuna thoi adugi yengi thongdi hangdoi adubo kanasu leiramde imungda sumapa asidi ningaidana tumlei mama macha pumnamak angakpa amadi phawi haujikti loya amadi machal nupi asida karigumba kaya thengnarakpana maram oraga anjaligi thawai asina makhoigi manakta koyin inaduna leire madu inabaduna maram oraga mahausa nataba kaya asi oiraklibani khanpham khangdraba loya yunggi maningda thuklaktuna lei maningda leiriba sambalai kaya adugi nakalda yumthangnaba yunggi pukhri amakhak lei madugi isingduda karigumba jibagumba amana ising aduda sanabagi makhol tarai namit chap yung khraba matam sida karino isingda onduna sanaribasi haiduna sangsinduna yengi tawi adubo nakal amaromdana haikreng pambi achouba adugi ukhong marumdagi mi amakhakna septhaduna hek yengakpa aduda loya chap leptuna yengduna lei munna sum yengsilubadadi mi adu u marum aduda sangsinkre karigumba kharadi leire haiba khangladuna loya ukhong adu tamna chensili adubo manak hek yobagadi kanasu leiramdre loya khongdagi ton fawba tu chungi adubo tanja asida ngasai pukrida prang olhobadu phat ningsinglai madusu karino haiduna yengi matam aduda
angang nupa macha ani pokri aduda iroiduna lerami loyana as noibu numit chup yung bakan sida siba tarene laina galoduna prabhu kakhlo asi haiduna chaira cheraga loya angang ani duda tap towoi kariboy kinabani haiduna chai kanna the maduda angang ani dusu kireduna prap kakhalai aduga mafi marol adu sesenaba tawi matam aduda loyagi mamitta khanghauduna karigumba amakak uraki angang singi mafi marol aduda langtrik langba khudang gari amakak uraki madu ubada chai theamba adu toktuna angang ani dugi manakta changai aduga gari aduda tapai aduga ngai gari si kadai dagino matam aduda khara haisingba angang aduna khumlai ai hini dada adubo loyana di thajadabanina amukka swangi pajana sena khumo kadai dagino habine angang adu handak su chap manabu pa khumda aduma khumlai ai gine habine dada aikhoi babana leibibani loya handak ti chai adu pairaga phuge tawi adubo angang adugi pa khumdi aduma khongde maduda masidi yararoi khanduna angang atop aduda hangba matamdadi amaduna khara pangli sari moli khumlai nauri kapa chatpada khulakpane matamduda loyana angang aduda gari adugi matangda kupna hangi gari adu bus stand gi nakan gi mongsong adudagi makhoina nauri kapa chatpada khulakpani haiba khangba ngamle asumna angang ani dusu thadokre loya handakti chap chaba praman ga loinana khangle madudi anjali waiting set adu fawba laklamde haibase mahak laklambagi khudam haibu waiting set aduda mahaki gari asi taram lebani adubo amuksa hek khanjiluba matamda anjali hinglam khini haibasidi mahak kaya thajadre hena matang asida khangingba hel I haiduna mapada hangudabusu mapa asi chorol parol londuna ngauri phairi laikibana amuksu upai lehendre adubo matam kuina kauthoklurubu wafam amaka ningsinglaki mahakna bus adugi driver gi number laurukibadu phat ningsinglaki maduda mahakna number aduda call tawsinduna karigumba khara hangi tawi adubo wakhal aman amuk phat khamchili mahakna magi number asengba sida tawsinduna hanglurabadi mara leramba tarabadi soidana lotkini haiba sikhangki maduna maram orega mahak aronba number ama paidaba yararoi khalladuna aronba number ama dukandaki laurure aduga call fat tawsili loyana hello adubo matam sidadi driver adudi call pairakte mahaki nupidu oina call pairi hello itaima ekhoi tamobu kamai torge nupi aduna khumlei khangde da ibungo adum lairi hospital da o khara thuna phabu oirsano ado ai maming di phajana khangdre maga he punba maga gari chatminaba angang dui number 2 yaurode amukta pibirauba hoi ado ibungo nangbu kanano loyan hai itaima ai hana moiga gari punna chatminarambane o hoi pirage asumna handleman adugi number adu loyan laure madu laurpu matungda kamdona lalong sinsige haiduna wakhal chama khali somdasu thaja atai tokhraga mahaki thawai oiriba loyaga ningthi nungaina pau phaunaраktaba amadi uraktaba matam kuisilakle mahaksu mawon kaya khali anjaligi wahaudagi loyagi pukchel on khabara haiba sifawba khalakle adubo tang taba amadi mahaksu khangningli amaromda mahaksu manghada anjali tuina uri amuksu aki akhang yauri nomasu ahing tumlingai kagi bulb tusu musi ngalingai phaijup thungdre ingi haiduna mamit pangthoktuna phaijup adu chingkatnabu hotnabada mahakna mamai leithorakpada mahaka hek mai naksinana anjaligi akiba saktam aduda tumlambadu thengnaki maya ihi higatuna nongmi khamdeklaba musin murabada phum kayaga loinana anjalina adumna hek hiblamba aduda kireduna khanglaw lauki mama adu changaktuna kaidaurabano haiduna mai thanduna yembu matamdadi kari suleiramdabaduda amuk hena kireduna ahingduma aduma kapki nongana amuk bathroom da iru jaringaida thokpa thodokni bathroom da mahaki phondagi isai tharaduna iru jaringai matam aduda isai adu phatlepki kaidaurabano haiduna amuk isai du thai madugi matungda sapon mamai mamit
kanna noiring matam aduda isai adu amukka sumutki matam duda mahakna mamit pangthoktuna makhutna phone adu lamduna isai adu resume tawna ba hotnabada bar patlaba khusa amakhak oina thengnaki matam aduda khangladuna khanglau lawi aduga mamai mamit adu isingna chamboi chamdaboi mamit pangli koilei leiduna yengbada musin moba mafi marol menban tadaba amakak mahaki matungda leptuna makhut masa koihai haidun leiramba aduda koilau lauki matam sidasu mahaki mama amadi masia sing adu changaktuna mahakbu phathaki mamai mamit phajana chamthoklaba matungda mahakna masen marang oina urakhiba kaya adu amatta ukidre matam aduda mahakti aduma kaptuna akiba khangki asiguma thongdok kaya asisu thokpana maram oiraga nongmata wakhal laitana leiba ngamdre masigi mathakta loyada pau kaya singasi tamduna aki tujungba khara phagadra haibasu loyaga phajana pau phaunaduna wari phajana saba phangdabana hian awaba ohele tasengna thaja wakhal choiraba wakhal leina naba haibadu oirakadore adubu ngasidi mahak loyagi manakta chatage phawba khale wafamasi mamada haudu uba matamdasu mamana thoina wa hairakte hana deisu hauna kaya thoksabidraba macha oibanina mama mapadagi karigumba amata phawba hairakte matamduda thaja mama mapagi minungsi kaya phangjillaktbaga sirabasu si changbasu chang loyagi manakta dadi yoragi haiduna thoklai mahakna thoklaktuna thongal adudagi nungsirba yum asibu yengi mahaki ka adumaktada mingsel adudagi ningthi jarba anjaligi saktam aduda nungsina yenglakpadu mayek sengna thaja ngasidi ure thaja mamittagi mapi sinthaduna mahaki mamitta uriba anjaligi saktam asida munna ngayhak yenglamlaga thoklaklei doyagi lam yogadaba bus adu hangladuna bus ta tonglaka laklei lambi da bus thongna wakhal kaya amakhali mahakpo makhoigi imungna tawngambini haikidra loyana mahakpo mahaki mong matau asida sauningladuna inthok pirakadra mahakna chalibasi laikai miyamna khangnaraklabadi kari oini asigumba pakhum phangaroidabo hang kaya asi khanduna chatingai handleman aduna mahaki bara hanglai maduda handleman aduna mamit adu kuptana yengi mahakna yengliba miteng adu thajanadi irai laina khangi adubo handleman adu mangak phat onthokuna chatkre handleman adu handakti wakhal choire haibamak yai urubuna pi khudingmak anjali oireboiningi madumakna mahakna thaja ahanba ubu matamda anjali da mahakna phawkhiba apam nungsiba adugumna phawrakpani adubo hawkhiba anjali gi thoktok aduna handleman asi handakti masana masabu control tawjare aduga amuksu mahakna ngaklibasi bek ama ani tawduna loyagi lam aduda kumhaudoini haiduna bara pirakpa aduni mamangdasu anjalina adumna mafam aduda kumhaugadabani harakkibani madugi matung thajana ani subani maduna maram oraga handleman adu wakhal nungsuk nungjanare mafam adu hek yobagadi thaja kumthakre adubo tunglomdagi handleman aduna makutna thajada lamai adubo amuksu phat wakhal olaktuna thajada chokpadi sooutre thaja sukumtharaduna akoiba adu koyengduna ngahak lei aduga loyagi laikai tabalambi adomda tapna changsinki handleman adu madu ubada chingnaba phawre mahak kaidaugadoino khangdraduna phone aduda phat yengi aduga phone aduda minute ani rongi mamangda tharaklaba message amakak yaurami kaidorino handleman aduna kanano haiduna message sali adubo number khangdaba aduna amukkasu message tharagi ai khangdrabo khangde kanano tha amarom tangairi aduga ai kaurame nang yahe asengmane ai nang kanano khangde ai number sina kaide lawriba nahanmuk phone ngai hak paina butu lahobani kaino masi hek palakpa mikupta handleman lawai luton satkre handakta anjali driver amadi mahak puna waiting set aduda numidang tawkhibadu ningsinglai adubo somdadi message asi tharakliba loyadi karimta khangbanati chumnagi panghaida haibani handleman asi ngai hakti message hande mahak na hena khanjilibasi atei karisunati sirena hundoklamba anjaligi haksang amuk leiramdaba adu ngasina amuk sakhangdaba mana asomna message tharakba sida chingnabana yomle
Kanagumba khara hai singbu oiramlabadi irai laina khangdokpa yabani adubo pangpada pakhatpa amadi khanthaba watpu oirubana wakhal sing asi khalibani somda soloya wakhal khanna khana message amamuk thajali kaidori message halaktradi ai anjali ne handleman makut adu thak thak ningrakle bas adugi service asi prap prap losilaga mayumda haningbana khangba ngamlaktre message phawba hanba ngamdana mahak niktuna khangli haukiba kaya adu mamit maktada uri aduga manakongdasu kapna launa kiba kaya adu loinamak amata chithadana tari mahaki punsi loirani loibe tare khalubada thawai yaudru misak amagum chumdring leptuna lei somdana loya message amata halaktrabada mahaki plan soira male khanna thawai wana leiri phone adu paiduna mangonda ukhongda nga thaduna leiringai thongal-dagi podium kharaga thaja changakpa uba aduda pungak ngakre phone adu thamduna phuk haugalai aduga thongal lomda yamna thuna lai thaja humangna loina chole masa adu podium masi puduna lakpada ware wamalladuna prap prap changi aduga mangol aduda ngek phamthai loyasu wadi amata ngangdi mamitu langthoklaga thajada munna yengni mahaksu sangsinlaktuna mahaki manak aduda famtharai khujai amada yauriba ising adu hoi maiga haidana thangatuna thakre taru tarurabu kuchu adugi ngaksamduda isingna ipom naina changkibadu ubada loya mamit kuptana yengjari ising adu thakpa loiraga thaja phat loyada yengi aduga hari ai kayam wai khambra nangi yum thibada wari sigi mathangi part amuk ngaiminasi